अहानबदा मरुबा पाउ पिजरी मणिपुर की ओइना चाही कुनहुमदोय नत्रगा कुनमंगा की मखादा लैबा मियोय सिंगना यु लैबदा यादनबा लेंगाकना खनरी हाइना चीफ मिनिस्टर ना फोंदोखरै अहुम सुबह फेज की जीपीएस हाबलबा हाईवे पेट्रोल गाड़ी तरा निथोय चीफ मिनिस्टर एन बिरेना लमथादुना हौदोखरै अमदी इंडिया दा होखिबा पुंग कुनमरी असिदा नौना कोविड-19 पॉजिटिव होइबा मियोय लिसिंग अमा चमापन हुंफुनिपान थेंगनख्रे मियोय तरा मंगान लैखिद्रे खृमजरी दीपा समराइलाटपम ना पोनी न्यूज अपडेट पिजरी हौजेक पाउसंदोकना मु पिजरी इंडिया की ओइना चाही कुनमाथोय सुरबा सिंगना यु लैबा याबगी कांगलोन लैरबसु मणिपुर की ओइनादी चाही कुनहुमदोय नत्रगा कुनमंगा की मखादा लैबा मियोय सिंगना यु लैबदा यादनबा लेंगाकना खनरी यु लीगलाइज तौबगी मतांगदा इमा सिंगना पाखतपा तौबिगनु पालिबा लेंगा कसिना मियामगी मांगनबा थबक अमता तौरोय हाइना चीफ मिनिस्टर एन बिरेना फोंदोखरै वाफम असिंग असि अहुम सुबह फेज की ओइना हाईवे सिंगदा मथौ तौगदबा जीपीएस यावबा गाड़ी तरा निथोय सीएम सेक्रेटरीतगी लमथाबगी थौरमदा फोंदोखिबनी थौरम अदुदा राज्य सभा की एमपी लैशेंबा सना जावबा सोशल वेलफेयर मिनिस्टर एच डिंगो टीएएन हिल्स मिनिस्टर लेटपाउ हाउकिफ ट्रांसपोर्ट मिनिस्टर खसिम बासुम एमएलए के रोविंद्रो केस इबोमचा अमदी डीजीपी इंचार्ज खिसोफर डोंगेल यावना पुलिस की मकोक थोंबा क्यासु सर्व याखी चीफ मिनिस्टर ना हाई यू लीगलाइज तौरपदा लमदम असिगी इमा इबेल सिंगना यू लमदम असिदा पाकसना योलद्रा हाइना पाखतनबा यावरिबा असि कोकनबा अथुबा मतमदा चटना कांगलोन अमा पुथोकलगनी लेंगाकना सेमगदरिबा चटना कांगलोन अदु लमदम असिगी इमा इबेल सिंगदा हाना खंगनदुना अपाम पामदा तानगनी यू लीगलाइज तौरबसु लमदम असिदा सोहनदनबा होनगनी हाइखी महागना मखाताना हाई मणिपुर दंगसिदी लॉ एंड ऑर्डर की फिबम हाइनिंगाई लेटना फगतले मतम अमदा मपालदा थाउ लौबा सटपा गाड़ी सिंगदा पिरंबा कॉन्वॉय ngasiदी पीद्रे सिक्योरिटी की कॉन्वॉय यावदना थाउ लौबा चलकपा हाइबसी लेबाक असिदा लॉ एंड ऑर्डर की फिबम फगतले ताकपनी ngasi highway singda mathau taunaba lamthariba petrol gari sing asina highway singda niyomgi wangmada sel khaiduna driver singda awaba piba adu ngakthoknaba paikhatpa thorangni Indo Myanmar ngamkhai paringda leriba behangdagina Jesami faubagi manungda police station kuntra mari thamnaba thabak paikhatpa haure hairiba police station sing asina mathau tawraklabadi ngamkhaida niyom lana mitop sanglakpa amadi drug lalonba sing chada marifutara di hanthahanba ngamnagani अमरोमदा वार ऑन ड्रग्स टू बीएसएफ ना सरुक यागे अयाबा पिबियो हाइरकपा लेरे मरम अदुना मसिगी मतांगदसु खनरगनी लेंगा कसिगी ओइना मियामगी पुंसी शांति ओइना इंगना चिकना लेहनबा होनगनी मसिदा पुलिस अमदी मियामगी मरकता अफबा मरी लेहनबा चंगी ngasi खुसिनरिबा गाड़ी सिंगासी इसा इसा गिनी हाइना खनबिदुना निंगथिना सिजनबियो हाइके ngasi lamthagiba गाड़ी तरा निथोय अदु तंगमेंगलोंग अमदी नोने डिस्ट्रिक्ट अहुम अहुम कांगपोकपी सनापति अमदी टेक्नोपोल डिस्ट्रिक्ट की ओइना गाड़ी अनि अनिनी गाड़ी सिंग अदु दमयोय तरा तरा रोम तोंगनबगी कैपेसिटी यावरी मणिपुर मियाम गिदमक्ता चिंचा अवारपा थाउ थुम पुगना चलिबा ड्राइवर सिंग मिसक्रिएंट कांगू ततना एक्सटॉर्शन गुम तौबीबा किहनबा अदम मयाम दुर्गी ngathongnabne koina highway patrolling scheme lokholakpase police modernization me ko yam korna tawbe karigino police ki morals people friendly oibugi deliver to bo yana nabagi border area sida nahangai di policing si yam nakna leramde Indo Myanmar ki border sing hojikti koi home ministry ta torokana koi police station 34 muk sabagi behang dagi horoga jasami bhabda madugi koi tharo paikhle kan policing mai magi ting khado kana lambianga kan hojik saba hunaba khonba yawe sigi border da policing sigi presence lagadi aikoi danga si thona mapandagi darti pusalakpagi awaba thengnariba adagi illegal immigrants sing lakpagi awaba thengnari mayam se sathi nei koi 90% of it kap to ngamngani have you put thazibulai चाही खुदी की कंगलैपाक मणिपुर की अहान बलेंगाक लेखिबा नुमित पालन तौदुना
lakpagum handak chahi ki oinasu lakadoriba October gi tang 19 da konung mamangda leiba Palace Auditorium da pangthoklagani haina Committee of Civil Societies Kangleipak CCSK gi President Jitendra Ningomba na phongdokre wafam asing asi new check kon da leiba CCSK gi office ta paumi singa unabagi thoram amada phongdokibani mangna makha tarduna hai maru oina thoram asi palan tawribagi maram asi British na Manipur bu ningkha tamba leibak ama oire haina thadok chatkraba matung English amaga chamapani futareta Constitution semduna Southeast Asia da ani shuba oina Manipur na matau karamna lengak chaba ngamgadage khallaba matungda vote thadana duna miam da pamba mihut khanduna October gi 19 da pangthokiba adubu iramdam gi damak khetnaba amata leitana aikoi amatani haibagi wakalon adu aikoi haurakliba mioi singna ikai khumnaba amadi makoi gi wakalon adubu nainafam thoi haiba wakan asida thoram asi sinjan bani amadi thoram asida leibak miam nasu saruk yapina basu phongdorakli British na Manipur thadok tu na satkraba matungda akoi Manipur se ningkha tamba leibak ama oire haidana akoi Manipur State Constitution Act 1947 ne semba matungda mikhalu da kara iba mahi paklab kangu singduna adungi October ki tang 19 da Manipur State Darbar da pullaga lengang na nabugda makwasakibun numi ni haitare Manipur kangai paki puwari da yamna sap toksingai oiba elected members singduna iram da masibu ngak na nabugda makta singdigi karakba tamdagi karakba furup ki khena balai taba mayam singduna coalition government am semaga lenga kibado Manipur si kai dena ba unity amo integrity de yompam morga lenga kibo mayam singdu akoi gi lenga ko mayam singsina aduga ngasi gi mirol singsina alam singna pambira ma wakalun singdu so koi chumna chatlibra faina chatlibra haibun singbugi maram na khanna nei nabagi leibuna maram odin ngasi thorom se pangthok chobani aduna hari ba thorom si yawi ne na bagi damakta print amadi electronic ki khutang da koi mayam da pokjinjari Thawbal Okram da leiba Vision Creative School of Science ki numit nini chupna chathagadaba Taramathoi suba Vision Literary and Cultural Midcom Teacher Day gi thoram ngasi Vision Courtyard Hall da hawdokre ngasi gi thoram adu da Social Scientist Dr. Dhanabir Laishram Vision Creative School of Science ki Principal T Nandalal Maitai amasung Maharaj Bodha Chandra College ki Associate Professor Dr. Naurem Kishore Chana achoiba mithung sing hoina saruk yakhi Mahiroi Singhi folk dance jagoi debate drama amasung ram sona chingba tongan ba program amadi competition sing na mapung oiba thoram oiki School asigi principal T Nandalal Maitai na haikibada aikoi isa da yauriba gun sing asi aikoi na season na ba haitabana maram oiraga punsi da mai pakpa ama oiba ngamdana chatkibasu kongai amani maram aduna masigumba mayam asi thoktana ba ngasigi mahiroi sing asigi mama mapa oiba singna makoi gi haisingba sing adu khangbiduna angang sing asi karamba lambida chathankiga yagadage haibadu khangdoknaba changi haiduna chahi khudingi thoram asi pangthokpani haikhi The mother of Africa's modern dancer mother only logo like a story like that. Again, I don't need to know. I don't need to see how we get. I don't pass modern the people that they will take out and put in Japan. Who is the best of the mother you are the main times. I didn't really maximum. But I get larger by our parents. Was a good single use it for the week. Human Initiatives Manipur Hi Manipur na humanitarian gi lamda lesang sidna leptana changsilakpa voluntary services ki sarukama oina Sanapati district ki manung chanda leiba Khamsom village ta ngarangdagi haukiba numinini gi oiba lemna ana laying bagi camp ama ngasi lotion kre Hi Manipur da Khamsom village authority ga kusam naraga punna pangthukiba numit nini gi ana laying bagi camp aduda khul adugi nupi angang sing yauna punna mioi chania khairom henbada lemna ana laying bagi khudong chaba sing fanganki lunana lem na hidak langthak singsu khunja singda yenthoki voluntary health camp adu pangthokpagi matangda Hi Manipur ki convener Amom Journal Maitai na haikibada Human Initiative Manipur na health ki sector asida leptana voluntary service sing Manipur state amadi Manipur ki wangmada tawduna lakli Khamson village asi health ki lamda yamna sothana leiba mafam amani haina khangjabadagi ngarang October 3 dagi hauraga ngasi fawba numit nini ki voluntary health camp asi mafam asida sinjabani haki Khamson village ki chairman Mr.
Present Raumai lambi lamdang fatraba mafam asida lakpiduna ana layengbagi kem pangthokpibada khunjasing yauna aduki matik harauba fauba nungaiba fawi haina hi Manipur gi team asibusu isorna thabirakpa angel ni haina phongdoki matang asam break matang lominsi Aiko asuk thiang ab ji pok kai chalui no ta cho langbal bethel chatlu bane mitom mian cha jingna khoi wa pangma siba juar mela do ngani ne अदुगुम मेला दु नती ताचो सिदे येलोमी एखोइने छिनजबा इरमदम सिगी सेबि लोंदसु याम कानागदबा अदुगुम लंगमन गैथिने ताचो काइदे मोइगी मैगदो लंफ्रेक लंथालगा लंबिगदो लोरे ताचो खुफजमने ताचो लंगम गैथिने लेहोबा एखोइगी स्टॉल सिंगदो ताचो अदुदो लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तया आइनि ngawjari ngasai foreign country singi stall singdo adune haba adudagi ngasai ne lepto yumne yare sang tacho asuk thenga pho kai chaluna tacho langban ke thin chalu पृथ्वी की तोंगान तोंगान ब कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल लेना इंडिया की तोंगान तोंगान ब स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग नि मतम द फजरब मई की कोमै लोइना तोंगान तोंगान ब एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग ब थौरम सिंग लंगबल के चल लेंबिरक्तुना माहौल लोगी हो Break matung de taram okchari makhataba pau mo pizari Meghalaya gi Chief Minister Conrad K Sangma nangarang PA Sangma International Medical College amadi Rivoi District ki 9th Mile da Hospital gi uref uyung tamkre Indiana ning tamba chahi humfutara manga surapa amadi Meghalaya na maning tamba maning makha tamba lamdam ama oirakpagi chahi yangkai surakpa kumon pangthokpa chahi asida University of Science and Technology Meghalaya USTM na urep uyung tamba asi Chanaba thabak amani amadi mahaki mapabung PA Sangmana USTM hongdokpada laukiba thaudang adugidamak Medical College asi mahaki mapabung bo ikai kumnabo utuna mahaki maming lauraga thonbani haina phongdoki lengak amadi khunaina chawna invest toba yabasi mioibagi wakhal laushingdani hairatuna thizin khochinba amadi ahongba purapagi achoba daita asi institution lagodabani maramdi achoba ahongba wakhalon asi lairik tamliba mairoi singdagi lakpa ngaktani haiki Nagaland gi lenga ki school singda ad hoc oina puriba oza singbu regular tahandabagi mayokta changsilaba khongjang loi singna Nagaland gi Chief Minister Naipui Roida makoi di dabi asibu fanghanaba mijeng changbinaba ayiba cherol amana ngarang pisankhre leptana chatharapa khongjang gi nipani chanba numita Nagaland lengak na high Powered Committee ama semduna makoi gi dabi asibu yengsinnaba thamkiba wafam adu All Nagaland Ad Hoc Teachers Group ki English amaga chamapan marfutara mari amadi lisingani tara nithoi gi marakta tongan ba lenga ki school singda ad hoc ta khankiba oza lisingamaga chamaga humfutaruk na yakidre oza kontra nipa na makoi bu regular ohenaba matam kaktana khuthang chara henduna khongjang changsili amadi ataina Kohima gi Naga Solitary Park ta khongjang changsili panbayai Supreme Court amadi High Court na ad hoc oina khankiba oza sing regular tauba yaroi haina thokiba order adu ngaktuna Nagaland lengak na ad hoc oza singbu regular tauhandana lakpani Jammu Kashmir gi Prisons Department ki DGP Hemant Kumar Lohia ngarang Jammu gi matai oirapna leiba mahaki mayumda sin leiramle Police ki matung inna chahi yangkai taret trom suraba DGP Hemant Kumar Lohia gi asiba hakchang adu makhorida len batanatana maina chakpagi dakfam kya amasu leiramke amadi thodok thokfam adudagi fangba CCTV footage aduda Lohia gi yumda Thataruklom thabak tawduna leirakiba Yasirna Lohia bu hatok lamlaga matam ikan kanadana mafam adu thadoktuna chen kiba thengnaki loinana thodok asigi matungdagi hauzik fawba lotuna leirakliba Yasir bu fa naba thiba humbagi thabak chathaba haure haire Amaromda thodok asi yaungna Jammu Kashmir gi micham singda kihan khangalakiba sing adu laksar I taibagi makhada leiba India gi Lalhaulu People's Anti-Fascist Force PAFF na
पांगथोकपनी हाइना लालहौलुप असिना थादोरप चेरोल अमना सेंगदुरकली लोइना नुमित होमनी होम मिनिस्टर अमित शाहना जम्मू कश्मीर दा लाकपगी सिक्योरिटी की अकनब चेक्सिन थौरांग क्या असिगी मरकता अपिकपा खुदोल अमा तंबनी हाइना सु चेरोल अदुदा हाइरी यूनियन हेल्थ मिनिस्ट्री की डेटा की मतुंग इन्ना इंडिया दा हौकिबा पुंग कुनमरी असिदा नौना कोविड-19 पॉजिटिव होइबा मियोय लिसिंग अमा चमापन हुमफुनिपान थेंगनखरे मियोय लिसिंग अहुम चामरी मरफुमाथोइना लाइना अस्तगी फगतखी अमदी मियोय 15 लाइखिद्रे मसिगा थारगा हौजिक फाउबदा लाइचत असना मरम ओइरगा लाइखिदबा मिगी मसिंग पुना लाख मंगा लिसिंग कुनिपान चाट्रेट का 13 ओइखिबगा लोइना हौजिक इंडिया दा कोविड ना नादुना लेबा मिगी मसिंगना लिसिंग 13 चंगा मरफुतरा निपान ओइरी पॉजिटिविटी रेट ना चादा सिनो दशमिक मापन मरी ओइकी अमसुंग फगतपगी चांग ना चादा मरफुनिपान दशमिक तरेट मरी ओइकी हेल्थ मिनिस्ट्री की मतुंग इन्ना हौजिक फाउबदा लाइना असगी ngakthoknaba leibak asigi oina crore 19 hena covid vaccine kapthokre hari लाइचोदसना लाइखिद्रबा मियोय 15 असि केरला दगी मियोय निपान ओडिशा दगी मियोय अनि अमसुंग छत्तीसगढ़ दिल्ली हरियाणा कर्नाटक अमदी वेस्ट बेंगल दगी मियोय अमममनि हाइरी लोइसलपदा मरोयबा पाउमहन पिजरी मणिपुर की ओइना चाही कुनहुमदोय नत्रगा कुनमांगा की मखादा लैबा मियोय सिंगना यु लैबदा यादनबा लेंगाकना खनरी हाइना चीफ मिनिस्टर ना फोंगदोखरे अहुम सुबह फेस की जीपीएस हाबलबा हाईवे पेट्रोल गाड़ी 12 चीफ मिनिस्टर एन बिरेन लमथादुना हौदोखरे अमदी इंडिया दा हौकिबा पुंग कुनमरी हसिदा नौना कोविड-19 पॉजिटिव होइबा मियोय लिसिंग अमा चमापन हुमफुनिपान थेंगनखरे मियोय 15 ना लाइखिद्रे मतंग अस्ता पोनी न्यूज अपडेट लोइसिनजरे मिटिंग ताबिरुबा पुनमपु अमुका हना खुरुमजरी।